kano kangkhat pa man bagi poto madu tokpio haibane ba aduna tasena masigi potsi kano moin haji sahi ani henjale aduga parja gi awaba anaba mayam sidai sida base tawraga adigi india government na PR lakraba matang su moina tawriba thabak si pen da mayam da base tawraga hauba masagi akoi gi ko movement amani hojik lai si adigi ahum tang da lepto ju aduni aduna moina ruling MLA na kano se government kano se sem na ba claim taw gedna akoi mayam na se so mayam na meeting taw habsi leite adi popular government na purak na ba se so na meeting taw busu leite aduna tasena hai tar gadi masigi lairiba tang tara da soi toriba tang kun mapan da pisel leba kano se sina asum goi ba tar gadi MLA kumato isna thoglaga thongna laina press me damda ko sum bache mo pisan gre na haraga adugi contents madu da yauri basing su praja mayam da aidi phonggo kom thokprai nei da ma chathaja boinai oza tomcha da laksage oza tomcha nakalamrom da hauji akogi ama legidraga 49 ji gi manung da 21 na sign toroga di 28 neba yaning da berom da ne hen majority se number game da di 28 soi tawdri boza adui oi betaraga di tasing namak akogi hauji oza sangkasar na hairi ba hauji public ki akan ba akogi ihau makhak lak basina tawda yadadana haida yadadana akogi di tawbam thokpa thabak khara akogi di excuse man ba makhaki mami su oza tomcha ta da banati si matang da tasing na leibak pu nungsidana leibak pu kandana number game da chalaga di majority oi ba akogi sign phoba lawrage akoi popular government ama lingage haiba taraga di masagi masing suna lawba ngamdaba se oza tomcha masina takpadi still BJP gi manungda aduma makoi masen ji yanadri haibagi achauba mami ngasai khoi masigi paukche sing da sudum yauri dani sign tau bagi haibada tau yada bagi warol phoba yauri ba zatomcha sigim tang da zatomcha gi moti kari le kamai tawi angtang thambia ba ai gi mot ajege sengnai gi mot pi ba ta ba tanja lak pasida ain haining ba ki moina thariba kana se akoi gi darga saiba tare ko application si akoi yang batai to buti mai application si akoi copy to pi ba leite akoi mai na akoi na akoi media da hoja hai tare ko whatsapp ta thaga na ko da hi to the union honorable Union Home Minister New Delhi habani moi kuma to soi tawre adu masigi poche media da pidna khotna copy to tawbuliti aduna ta sena ha ta gadi masigi authenticity ha betare masi kyam chumno na ta kyam lan bano ha se khoni yeng bam chang khoi hojiki piseli bu kuma to sina khoi ge press meet kuma ma tawdana khoi sumai tawre ha badu gi de ai madu moti like da brand khale hojiki gi de khabar kagaz sing da su masi yam chawna cover to ba ude evening gi de dikhara Congress ki president na kara kano na kogi moigi move sida criticize over to busida moji to PDP sen bazar la habi po na madila to khoi ngai bide khoina masigi ubu matamda masigi thariba petition se April ki tang taran petition ki tarik se aduga petition gi bagi receipt to numit sina tang kun mapani yamna samna habda numit tara mapani gi gap am leiko hoi masi lejar sino to moina si to matam sida popular government am thambiu haibani akoi government sem ge haibanati aduga ikon ko mada mana haise we assure you that we will work with full dedication and devotion to bring peace and normalcy in our state after installation of a popular government habani adana moi hoji government akoi sem ge akoi de seman biu haibase akoi na moina hai na hairuba se akoi kitang lan gani aduga ngasagi mana mkhoi na sigi cs da yawl maram se da wa thongna ba ya ba maram se ai di khare lai brain khalle mana hai je kamai ha kanda ngasagi kana se ko moina hai se common people gi ko kanu sida koi gi amona irang ji tholoka dra habiga ki bilai aduga civil society maya amona PR impose to busigi mayuk te lai haidana koina hairi masi ta seng na haita ga di PR na la akan da thapok phajana to de habidi yai adu PR impose to bu dong te di president rule lok thok piro na haibu mukte di ngasi hoi rup ama ai masu di ta de da
ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯦꯀꯣ ꯁꯨꯃꯥꯏꯅ ꯄꯤ ꯑꯥꯔ ꯂꯧꯊꯣꯛꯑꯣ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯊꯦꯡꯅꯗꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯀꯣ ꯏꯟꯁꯇꯣꯂꯦꯁꯟ ꯑꯣꯐ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯊꯝꯕꯤꯌꯨ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃꯅ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯊꯝꯕꯤꯌꯨ ꯀꯥꯏꯅ ꯌꯥꯝꯅ ꯗꯤꯃꯥꯟ ꯌꯥꯝ ꯇꯧꯔꯛꯑꯦ ꯀꯥ ꯍꯥꯏꯕꯁꯤꯗꯤ ꯍꯧꯖꯤꯛ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯨ ꯃꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯍꯥꯏꯕ ꯔꯣꯝꯗꯗꯤ ꯊꯣꯛꯏ ꯑꯗꯨꯒ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯊꯝꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯀꯥꯡꯕꯨꯒꯤꯀꯣ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯀꯥꯡꯕꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯆꯣꯡꯊꯣꯛꯑꯒ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯃꯥꯁꯨ ꯎꯠꯂꯦꯕ ꯑꯗꯒꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦꯀꯣ ꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯦꯞ ꯁ꯭ꯇꯥꯔꯇꯦड organizing public rallies, street corner meeting, instigating the general public, blaming the ruling MLAs for not staking claim to form popular government and fixing responsibility for imposition of president rule in Manipur kaina. Hadi akoi civil society na bu sumai bu tawgibrani. Civil society na bu president rule se kana na pusalei no masi responsibility fix tawgidamni kai se oxidi akoi masi ta de la hojik tawriba kana Iran je kana na thon bono kai to hon bono masi control to masi gi dan DPU kai bi tai ko adu president rule se Manipur kana pusalei no kai bugumba adi mo moida adu gi marak thana koi gi kokomi na hojik se even lila sanagadaba platform bauta ꯑꯩꯈꯣꯏ ꯀꯥꯈꯠꯂꯒ ꯋꯥ ꯉꯥꯡꯕ ꯃꯐꯝ ꯗ ꯆꯠꯂꯒ ꯑꯦꯋꯦꯔꯅꯦꯁ ꯄꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯚꯟ ꯇꯥꯡ 3 ꯆꯍꯤ 2 ꯁꯨꯒꯗꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯀꯣꯃꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯤꯁꯤꯃꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯅ ꯐꯣꯡꯅ ꯇꯧꯕꯁꯤꯃꯗꯤ ꯎꯔꯦ ꯑꯗꯣ ꯀꯣꯀꯣꯃꯤꯅ ꯍꯥꯏꯖꯔꯤꯁꯦ ꯀꯣꯀꯣꯃꯤꯅ ꯍꯥꯏꯔꯤꯁꯤꯗꯤ ꯃꯣꯏ ꯍꯥꯏꯁꯦꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ ꯃꯥꯟꯕ ꯊꯕꯛꯁꯦ ꯇꯧꯕꯤꯒꯅꯣ ꯍꯥꯏꯕꯅꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯕꯗꯀꯣ ꯃꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯈꯕꯔꯁꯨ ꯌꯥꯏꯀꯣ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯌꯥꯏꯗ ꯂꯦꯞꯄ ꯌꯥꯔꯣꯏ ꯑꯁꯦꯡꯕꯗꯣ ꯃꯌꯥꯝꯅ ꯈꯪꯒꯗꯕꯅꯤ ꯍꯥꯏꯕꯅꯦꯕ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯂꯩꯍꯟꯕꯤꯌꯣꯅ ꯇꯧꯕ ꯃꯨꯚꯃꯦꯟꯠꯂꯅꯤ ꯁꯤꯕꯨꯀꯣ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯣꯏꯅ ꯍꯥꯏꯁꯦꯀꯣ ꯃꯣꯏꯗ ꯔꯨꯂꯤꯡ MLAꯁꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯁꯦꯝꯒꯦ ꯍꯥꯏꯗꯅ ꯅꯣꯏ ꯀꯩꯗꯧꯕꯒꯤ ꯀ꯭ꯂꯦꯝ ꯇꯧꯗ꯭ꯔꯤꯅꯣ ꯍꯥꯏꯗꯅ ꯃꯣꯏ ꯃꯌꯥꯝꯗ ꯇꯥꯏꯅꯔꯦ ꯌꯥꯝ ꯁꯝꯅ ꯍꯥꯏꯕꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯑꯒ ꯇꯧꯔꯤꯕꯁꯤꯡꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯦꯝ ꯑꯃꯗ ꯇꯧꯕ ꯑꯣꯏꯅ ꯎꯍꯜꯂꯒ ꯑꯗꯒꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯔꯨꯂꯤꯡ MLA ꯃꯌꯥꯝꯁꯤꯗ ꯃꯣꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ ꯀꯥꯏꯅ ꯍꯥꯏꯗꯤ ꯐꯥꯕ ꯄꯨꯟꯕ ꯌꯥꯕꯒꯤ ꯃꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯗ ꯑꯣꯟꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯁꯤ ꯃꯣꯏ ꯍꯥꯏꯍꯟꯅꯤꯡꯗꯦꯕ ꯃꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯕꯁꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ PR ꯂꯥꯛꯈꯤꯕꯁꯦ ꯃꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯋꯦꯜꯀꯝ ꯇꯧꯏ PR ꯃꯊꯧ ꯇꯧꯗ꯭ꯔꯦ ꯅꯣꯏ ꯃꯊꯧ ꯇꯧꯗ꯭ꯔꯕꯅꯤꯅ ꯅꯣꯏ ꯇꯣꯛꯑꯣ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯑꯃ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯗꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯀꯔꯤꯒꯤꯗꯃꯛꯇ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯇꯥꯏꯅꯔꯤꯅꯣ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯇꯧꯔꯤꯁꯤꯗꯤ ꯃꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯣꯠꯇꯨ ꯅꯠꯇꯦ ꯍꯥꯏꯕ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯁꯦꯟꯇꯔꯅ ꯂꯥꯛꯈ꯭ꯔꯒ ꯍꯧꯖꯤꯛ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯃꯥꯟꯕ ꯑꯗꯒꯤ ꯃꯌꯥꯏꯗ ꯂꯦꯞꯇꯕ ꯃꯥꯟꯕ ꯅꯥꯀꯟ ꯑꯃꯈꯛꯀꯤ ꯃꯤꯆꯪ ꯆꯪꯈꯤꯕ ꯃꯥꯟꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯍꯧꯁꯤ ꯍꯧꯕ ꯋꯥꯅꯤ ꯇꯥꯡ 3ꯗ ꯃꯤꯇꯤꯡ ꯇꯧꯁꯦꯁꯦ ꯑꯗꯨꯅꯦꯕ ꯇꯥꯡ 3ꯗ ꯇꯧꯗꯦ ꯃꯤꯇꯤꯡꯁꯤꯕꯨ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯊꯝꯅꯕꯗ ꯑꯁꯤ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯣꯏ ꯇꯧꯗꯅ ꯄꯤꯁꯜꯂꯤꯕ MLA ꯑꯍꯨꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯩꯗꯤ ꯄ꯭ꯔꯦꯁ ꯃꯤꯠꯀꯨꯝꯕ ꯑꯃ ꯇꯧꯗꯅ ꯃꯣꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯍꯥꯏꯕ ꯑꯃ ꯆꯪꯉꯦ ꯃꯔꯝꯗꯤ ꯀꯩꯅꯣꯅ ꯃꯣꯏ ꯍꯧꯖꯤꯛ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯇꯧꯔꯤꯁꯤ ꯀꯣꯀꯣꯃꯤꯅ ꯇꯧꯔꯤꯁꯤ ꯀꯨꯏꯔꯦ ꯁꯤ ꯇꯧꯔꯛꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯁꯤꯗ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯁꯤꯟꯊꯥ ꯂꯦꯞꯇꯅ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯃꯣꯏ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯊꯝꯅꯅꯕ ꯋꯥꯔꯦꯞꯂꯅꯤ ꯑꯗꯨ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯃꯣꯏꯅ ꯁꯤꯗꯩꯁꯤꯗ ꯄꯨꯁꯜꯂꯛꯄ ꯌꯥꯕ꯭ꯔꯥ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯍꯧꯔꯤꯕ ꯏꯍꯧꯁꯤꯅ ꯇꯣꯉꯥꯟꯕ ꯏꯍꯧ ꯑꯃꯅꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯈꯥꯏꯕꯨꯡ ꯇꯥꯔꯛꯏꯕ ꯑꯗꯒꯤ ꯁꯤꯒꯤ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯅ ꯍꯥꯏꯔꯤꯕꯁꯤ ꯂꯦꯞꯄꯣ ꯍꯥꯏꯕꯅꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯦꯟꯇꯔꯅꯀꯣ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯌꯥꯏꯗ ꯂꯦꯞꯄ ꯌꯥꯔꯣꯏ ꯑꯁꯦꯡꯕꯗ ꯃꯌꯥꯝꯅ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯣꯏꯒꯤ ꯔꯣꯜꯁꯦ ꯑꯁꯦꯡꯕ ꯇꯥꯛꯊꯣꯛꯑꯣ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯗ ꯄ꯭ꯔꯖꯥꯗ ꯑꯁꯦꯡꯕ ꯇꯥꯛꯊꯣꯛꯑꯣ ꯃꯌꯥꯏꯗ ꯂꯦꯞꯄꯅꯣ ꯍꯥꯏꯕ ꯃꯌꯥꯏꯗ ꯀꯩꯅꯣꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯌꯥꯏꯗ ꯂꯦꯞꯄ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯀꯩꯅꯣꯗ ꯑꯃꯁꯨ ꯐꯅꯕ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯃꯗꯤ ꯌꯥꯝ ꯂꯥꯡꯕ ꯀꯥꯡꯕꯨ ꯑꯃꯅꯦꯕ ꯑꯃꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯊꯤꯡꯕꯒꯤ ꯃꯍꯨꯠꯇ ꯅꯪ ꯇꯧꯒꯅꯨ ꯅꯣꯏꯅ ꯇꯧꯔꯤꯁꯨ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯥꯝꯕꯒꯤ ꯃꯍꯨꯠꯇ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯀꯟꯈꯠꯄ ꯃꯥꯟꯕꯒꯤ ꯄꯣꯠꯇꯣ ꯃꯗꯨ ꯇꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯀꯩꯅꯣ ꯃꯣꯏꯅ ꯍꯥꯏꯁꯤ ꯆꯍꯤ 2 ꯍꯦꯟꯖꯜꯂꯛꯑꯦ ꯑꯗꯨꯒ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕ ꯑꯅꯥꯕ ꯃꯌꯥꯝꯁꯤꯗꯩꯁꯤꯗ ꯕꯦꯁ ꯇꯧꯔꯒ ꯑꯗꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ PR ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯄꯦꯟꯗꯕ ꯃꯌꯥꯝꯗꯨꯗ ꯕꯦꯁ ꯇꯧꯔꯒ ꯍꯧꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤꯀꯣ ꯃꯨꯚꯃꯦꯟ ꯑꯃꯅꯤ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯑꯗꯒꯤ ꯇꯥꯡ 3ꯗ ꯂꯦꯞꯇꯣꯏꯗꯨꯁꯨ ꯑꯗꯨꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯔꯨꯂꯤꯡ MLAꯅ ꯀꯩꯅꯣꯁꯦ ꯒꯣꯔꯃꯦꯟ ꯀꯩꯅꯣꯁꯦ ꯁꯦꯝꯅꯅꯕ ꯀ꯭ꯂꯦꯝ ꯇꯧꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ CSO ꯃꯌꯥꯝꯅ ꯃꯤꯇꯤꯡ ꯇꯧꯁꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯩ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯄꯨꯔꯛꯅꯅꯕ CSOꯅ ꯃꯤꯇꯤꯡ ꯇꯧꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ
ꯂꯩꯔꯤꯕ ꯇꯥꯡ 10ꯗ ꯁꯣꯏ ꯇꯧꯔꯤꯕ ꯇꯥꯡ 28ꯗ ꯄꯤꯁꯤꯜꯂꯕ ꯀꯩꯅꯣꯁꯦ ꯆꯦꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ MLA ꯀꯨꯃꯥꯔ ꯊꯣꯛꯂꯛꯑꯒ ꯃꯊꯧꯅꯥ ꯂꯩꯅ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃꯗ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯆꯦ ꯑꯃ ꯄꯤꯁꯟꯈ꯭ꯔꯦꯅ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯀꯟꯇꯦꯟꯁ ꯃꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡꯁꯤꯁꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯩꯗꯤ ꯐꯣꯡꯗꯣꯛꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ Okay. Thank you very much. Makha chathajaboy tumsada laksege. Uja tumsa nakal amaromda aikuigi popular government ama lairingaida miyamgi kholausi hanagi aikuigi former chief minister Nongthombam Birensi ma moral ground da resign tawgadabani habasi ahamba plan e hekta harage. Aduneba aduga PR lakpana pharani habasi neba miyamna pamnarambase. अदुमकपु मियामना पामलिबा खोगी हानगी पॉपुलर गवर्नमेंट पाइरम खोगी CM Nongthombam Biren रिजाइन तौग्रे अदगी प्रेसिडेंट रूल लाए हाइबा मियामगी अपामबसी लाए लाआबा मतुंगदा हाइबा सी वर्कआउट तौरक्तबदगी अमुक अनौबा कमाइन तौदना हाइबा प्रेसिडेंट रूल सिसु कोई पामद्रे मसी वर्कआउट तौद्रे कोइने खलंबा कोइने एक्सपेक्ट तौरंबदु मसी करिगुंबा अवोनबो पोरक्ट्रे हाइदना मयामना मुखनरे अदु मसिदा मु लाचनिबो वाफम दे जतमसा लैरिबा खोगी MLA खक्तना तना खोगी मियामसु कॉन्स्टिट्यूशन से ट्रायल द दुम थंबगी मवोंग ख उरप आर्टिकल 356 से लागा फरानी उंग हायर मे हजि आर्टिकल 356 से अखोई करियानी मसी मयामना पेनाद्रे हौजिंगना अमुक पॉपुलर गवर्नमेंट अमुक लागदी अखोगी लैरिबा लमदमसिगी कॉन्फ्लिक्ट असिगी तंगदु लैताबसी पॉपुलर गवर्नमेंट अमा लागदी अमुक लोशनबा ngamlagani नम हाइरिबा हाना पॉपुलर गवर्नमेंट तो लैरिंगाई मतमदा पुला पुन्ना मियाम पुन्ना लैरिबा MLA सिंह पुन्ना प्रेसिडेंट रूल से लागतनबा लैरिबा कॉन्फ्लिक्ट सिगी वारोशिनमा पुरकनबा होना होबगी महुता अदुम कॉन्स्टिट्यूशन बो हिट एंड ट्रायल प्रोसेस तौबगी अचौबा ममी मख मानसले ओजा तुम सकरी थंबिनी नहीं लोने दे हाबी दु याजनिंग दे कइनो हाब मतमदा अखोइना को पेली नत्रगा पेंदे न होंदो होंजिन तौबा याबसु नत्ते मतंग चाद्रगदे दे अतोपा मना हुजिपु पॉपुलर गवर्नमेंट अमा लाकदबनी लागदी फरनी हबजी करायदिगे वॉइस थोकलेइनो I think Moi Kumathoina, the Rasam Tare side, Hajakeko. Moina Kariki, the Mata, a civil society organization, the Kariki, Tainari no. Civil society organization, popular women, Amalekadabni, PR Tamuzik and Anna Tamono, Napoina, elected MLA singer Taman Beni, Smoito Sata Dore, Sikari Karai, the Hagi Havasi. Moi Apamatum Habu, when I had Taradita Siena, Kari Hagi, Honorable Biriana. Resign to Mutumda, I resigned to my Bama from Domina, sit over, Hojik to Rebra, totally to in the month of the Kai. Emilia Kumatisna, PR, Mamdikan, Munga Mudo Brava. They Mokoina, Laiba, Lamhenda Singuna, no make up the book, Hotel is the Moina, popular woman, and Lavam, from the Karma Power, Makata like Hana Kangarani. Karamba mechanism na constitution mechanism na kamay to na external aggression si kamay na mo thengna ke dori ba ho internal disturbance modi thengna ba ko adige minister of home affairs na phane na hair ge su ngasa ge NIA ge the drone sijina ko chene yam lakhra bane ba sigi mayam je popular government na kamay thengna dori ge aduna tasena akoina hajin imdi ge no da moi gi wa kra haiba matum da atopa sijina ji kari gi no Moyo ever demand on Tokona. Kari civil society organization, Jose Kukumina, Harry Silazibo, a more popular woman in the Mutara. Jose Saptana Kukumina to this money Pugimara, but live another name. Chentanas Hanariba, Iran. Oh, do the Senate the PRC among the paper. Jose PRC Hanayam Parami, Exxon General told me, Jose did pay, Jose Ganai Pegida, Lamin Kambu Padok Rebosina. Whether show three. When the action of the locatory. When the main thing is to come high bidre. Yes, yes. Karatarambazu, major political party, not the way I was anything younger. Which a man at Hokreba. At least, what the Hojiki Mele Singina, Smite of the Nasi, Gomena Tokiba, Tangli Pandi, the pre movement like them have said, Masiki, Karigam, Tabak Tokri, and Toganda. Loina Maxi subside the Uganda automatically popular Gomelakadom. Monica, Adu Haji.
ꯃꯣꯏꯒꯤ ꯖꯁꯇꯤꯐꯤꯀꯦꯁꯟꯗꯨꯒꯤ ꯋꯥꯅꯤꯗ ꯖꯁꯇꯤꯐꯤꯀꯦꯁꯟꯁꯤ ꯀꯩꯝꯇ ꯅꯠꯇꯦꯕ PR ꯅꯣꯏꯅ ꯃꯊꯧ ꯇꯧꯗ꯭ꯔꯦ PR ꯃꯊꯧ ꯇꯧ ꯅꯣꯏꯅ ꯇꯧꯔꯣꯏꯗꯧꯕꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯥꯟꯖꯔꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯆꯣꯡꯊꯣꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯀꯩꯅꯣ ꯑꯩꯈꯣꯏꯗ ꯇꯥꯏꯁꯜꯂꯛꯀꯗꯧꯔꯦ ꯁꯤꯗ ꯍꯥꯏꯔꯤꯁꯤꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯅ ꯌꯥꯝ ꯐꯖꯅ ꯑꯥꯔꯊꯍꯜꯂꯤꯁꯤꯅꯤꯅꯦ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯧꯅ ꯑꯃꯨꯛ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯁꯤꯁꯦ ꯍꯥꯏꯔꯦꯀꯣ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯕꯒꯤ ꯃꯥꯌꯣꯛꯇ ꯐꯣꯡꯅ ꯊꯣꯛꯂꯛꯇꯨꯅ ꯇꯧꯁꯦ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯗꯨꯅ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯕꯒꯤ ꯃꯥꯌꯣꯛꯇ ꯐꯣꯡꯅ ꯊꯣꯛꯂꯛꯇꯨꯅ ꯌꯥꯅꯤꯡꯗꯕꯒꯤ ꯈꯨꯜꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯂꯦ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯊꯝꯅꯕ ꯗꯤꯃꯥꯟ ꯇꯧꯕ ꯍꯧꯔꯛꯂꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯂꯥꯛꯄ ꯍꯧꯔꯦ ꯑꯃꯗꯤ MLAꯁꯤꯡꯅ ꯀꯣ ꯂꯩꯉꯥꯛ ꯁꯦꯝꯅꯅꯕ ꯍꯣꯠꯅꯗꯦ ꯍꯥꯏꯗꯨꯅ ꯆꯩꯕ ꯍꯧꯔꯛꯂꯦ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯂꯛꯄ ꯑꯁꯤ ꯇꯦꯛꯁꯥꯛ ꯈꯨꯗꯤꯡꯃꯛ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯄꯥꯔꯇꯤꯒꯤ MLA ꯁꯤꯡꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯦ ꯍꯥꯏꯕꯁꯤ ꯀꯗꯥꯏꯗ ꯍꯥꯏꯈ꯭ꯔꯒꯦꯕ ꯃꯌꯥꯝꯗ ꯄꯤꯗꯅ ꯅꯣꯏꯅ ꯊꯣꯛꯇꯧ ꯍꯥꯏꯕꯅꯤ ꯊꯣꯛꯇꯧ ꯍꯧꯖꯤꯛ ꯀꯩꯝꯇ ꯅꯠꯇꯦ ꯍꯧꯖꯤꯛ PR ꯂꯥꯛꯑꯦ PR ꯂꯥꯛꯄꯁꯤꯗ PRꯅ ꯌꯦꯡꯁꯤꯟꯅꯗꯅ ꯎꯁꯤꯟꯅꯗꯅ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯅꯣꯏꯁꯨ ꯊꯣꯛꯂꯒ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦꯕ CSOꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯨꯃꯥꯏꯅ ꯅꯣꯏꯗꯤ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯦꯕ ꯀꯔꯤꯒꯤꯗꯃꯛꯇ PR ꯂꯥꯛꯈ꯭ꯔ ꯃꯇꯨꯡꯗ ꯇꯥꯡ 9ꯗꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯌꯦꯡꯁꯤꯟꯅꯗꯅ ꯂꯩꯁꯤ ꯀꯩꯅꯣ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯕꯗ ꯃꯣꯏ ꯑꯅꯤꯈꯛꯅ ꯀꯩꯅꯣ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯐꯣꯔꯁ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯅ ꯍꯦꯛꯇ ꯌꯥꯔꯕꯣ ꯀꯔꯤꯒꯤꯗꯧꯕꯒꯤ ꯐꯣꯔꯁ ꯁꯤꯖꯤꯟꯅꯔꯨꯗꯣꯏꯅꯣ ꯃꯌꯥꯝꯒꯤ ꯀꯣ आर्टिकल 19 को राइट टू लाइफ मांगलबा 21 मांगलबा इक्वालिटी मांगलबा अदगी फ्री मूवमेंट मांगलैबा सिंगसिदा करीगिदमता फोर्स सिजनरगा करीगिदमता एक्शन तोरइदोइनोबा मसी MLA सिंगना लापि यादब्रा अदो अखोइदा करीगिदमता CSO सिंगजे ताइनरिनो असिना मरम ओइदना तोंगान इरांग थोलपो याना लेब मखोइगी पॉलिटिकल गेम्स जो गिमिक्स हाइबा तारेको अदुदि हम कनदे आई हाइनिंगदे अदुगुम्बा मानबा मा तोरपसिदि फते अदुगा मखोइना तब मतमदा हजिक प्रजाना पामसिदि कइनो हाइबा मतमदा याम समना हाइबदा मोइ थोलागा हजिक तौरिने तंपाक्तदि नोमगी मी फाबा लेप्तेने कना कना फारिगेबा मपा आददि फाब्राबा आददि सौगलगा लेबा मसि तौबिगनो हमनेबा मसि तौबिगनो आगेदिसु तौबियो तौगे हाइ तारगदि नत्रगदि मानब मियंग अमा येंगदोना हजिदि मानदब मियंग अमा येंगे हाबा असुना कंदा तौदना कैम हाइदबा लंबियन थिंगसु कैमता हाइदबा सोमना कंदना को पंपा द भाबा को अदना सिगुम्बगी पोदमा थोलको मसिदा MLA सिंगसिना थोलागा मसि तौबा यारोय मणिपुर की सिचुएशन दि सिनी नोय करिदमता परपेट्रेटर ऑफ द क्राइम जे ngasi okdona एक्शन तौद्रि कगिनो नोय लंबियन हांगदोक्ति करिगिनो नोय खुलाय खुंगद्रि कगिनो सु कराय सु यानिंदे न मोना लौनिबा रिजोल्यूशन नत्रो असेंबली दा अदो हजु कैदोग्रगे हजु मोय हांगबा यादब्राबा सिगुम्बा तौगदबनी अदो ओना तैनना मखोइना पावर पाइनिंगबगिदमता CSO सिंगले ताइसलगा CSO सिंगना अखोइदा कनो तौदोरे अखोइना PR लहानबनिना अखोइदा ताइनरकदोरे अखोइ मु गवर्नमेंट लेजेगे हजु सिबु जस्टिफिकेशन लने मोइ CSO सिंगजु करी CSO सिंगसिना तौरिबो पोजे मोइ अंडरस्टैंड तौदेबजे ताकु नत्रु CSO सिंगसिना हजु हारिजे उगुमे वारि साब चतबे यादे यावदिसि कैगनोदा आर्थ थोक्तबो वारि ने हाबने नखोइना करी गिनो याम समना हाबदा वारी सुंजा साद्रगसु नखोइगे तौम तोबो थबकतो तौ हाइबनी तौर मतुंदा वारी साबा नतर सादबदु कोना लाकने हाबगी इंगित नेबो मोइना पिरिदो तसेंना हाइ तारगदि नान पॉइंट 3 पुथोगरे पॉइंट 3 के मतुंगिदा अस अखोइगिदि लो यारमे न खय हारमे मोइ गेमता यादे यादबो मिसिंजे कैदोरगे भुसबाउ अदुदा लंबेन हांगदोपो ngमय हारे अदो कदोगे हांगदोंद्रिनो माने ngमय हाइ तारगदि करमबा निमित थादा हांगदोकदोरिबा अदु तारगदि नान तांग निपान थोगिबो ऑर्डर जे कैनो अदे तारगदि अखोइ कॉन्स्टिट्यूशन कन्सेना मीटिंग याम चाउ चाउ तौरिने Constitution thuaiba matamsida moi kai kadui tumi leinoba Constitution kan bai ji kaino lai ahan bam Constitution ki lai ahan bam lega maduda duk thamoi than buduraba maduda yaw provision mayam da enforce obu natro adu enforce obu matam force season ba yaroi haibisi kari no ba kadui force season aru deino hoje Pakistan ne India de attack tore ne se koi force season agadam ne ha da mayam laure ne opposition ju kari se lo yawraga koi India go me ta da koi mateng pang ne na अदो कोई इंटरनेशनल फोरम द चलगा कपु गद्रो मोइना टेररिस्ट लागा कोई कनो तौबीरे अखोइ गिता कन बिउ हारु गद्रो सुमाइ तौद्रा अखोइ गी लंबेन चतप यादब सिद लम हेलिबो कांगु चिंजे करिंग तो फारगा करिगी वर तबनो हबा करिगी दम तो फोर्स सीजन ऑफ द करिगी थिंग पिबनो सी MLA मयाम जे कुमा तो इसने ची एकदे बिउने सी सुमाइ तौना तांगनि पाद थोकिबो फ्री मूवमेंट लेहेंगदम जे लेहेंगदबनी मोइ फाबिउ अदगी सु कंट्रोल तौबियो हाइना उते इउने कोइने असेंबली दे जो कोइ रिजोल्यूशन लर ममने सु जे कैदोग्रगे सु की केडर सिंग जे कंट्रोल तौबियो मखोइ सिंग मोइ मे केम त थमजन बियो हाइना कदोबगी डिमांड तौद्रिनो सी तौरो मतुंदा पॉपुलर गवर्नमेंट दे मथंदा लागदबने हाबा सी हम समना हाबदे को सैगी अखोइगी
ꯑꯩꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯩꯅ ꯒꯨꯂꯤ ꯆꯥꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯐꯖꯒꯗꯧꯅꯦꯕ ꯀꯣ ꯑꯩꯅ ꯒꯨꯂꯤꯗꯤ ꯁꯨꯡꯆꯥ ꯇꯥꯗꯅ ꯅꯥꯍꯟꯕꯤꯅꯨ ꯍꯥꯏꯕꯗꯨꯅꯗꯤ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯀꯣ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯇꯁꯦꯡꯅ ꯂꯝ ꯍꯦꯜꯂꯤꯕꯁꯤꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯈꯪꯉꯦ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ 100ꯇ 100 ꯂꯝ ꯍꯦꯟꯕꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯅ ꯌꯥꯝ ꯍꯪꯅꯤꯡꯕ ꯄꯣꯠ ꯈꯔ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ IDPꯁꯤꯡꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯅ ꯈꯪꯉꯤ ꯑꯁꯦꯡꯕ IDP ꯐꯥꯎ ꯂꯩꯍꯟꯗꯦ ꯃꯃꯤꯡ ꯀꯛꯊꯠꯄꯤꯔꯦ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯤ ꯆꯤꯡꯗ ꯂꯩꯔꯤꯕ IDPꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣꯕꯀꯗꯥꯏꯗ ꯂꯩꯔꯝꯗꯅ ꯀꯃꯥꯏꯅ IDP ꯑꯣꯏꯔꯤꯅꯣꯕ ꯁꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯕ꯭ꯔꯥꯕ ꯑꯗꯩ IDP ꯃꯔꯛꯇ ꯅꯍꯥꯟ ꯁꯤꯔꯝꯕꯗꯣ ꯕꯔꯃꯥ ꯃꯆꯥꯅꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯆꯤꯡꯗ ꯂꯩꯔꯤꯕ IDPꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ IDPꯅꯣ ꯏꯝꯐꯥꯜꯗꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯣꯏꯁꯦ ꯏꯝꯐꯥꯜꯗ ꯌꯨꯝ ꯂꯩꯔꯝꯕ ꯁꯤꯡꯗꯨꯒꯤ ꯑꯣꯏꯒꯗꯧꯔꯤꯅꯤ ꯅꯠꯇ꯭ꯔꯒ ꯄꯦꯔꯤꯐꯦꯔꯤꯒꯤꯗꯨ ꯑꯣꯏꯗꯧꯔꯤꯅꯤ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯦ ꯀꯔꯤ ꯂꯩ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅꯃꯛ ꯇꯝꯄꯥꯛꯀꯤ ꯂꯣꯏ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯉꯝꯃꯤ ꯑꯩꯈꯣꯏ ꯈꯕꯔꯗꯁꯨ ꯂꯣꯏ ꯍꯥꯞꯄꯤ ꯃꯣꯏꯒꯤꯗꯤ ꯀꯗꯥꯏꯗꯅꯣ ꯃꯣꯏꯗ ꯍꯧꯖꯤꯛ ꯑꯁꯤ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝ ꯑꯣꯏꯔꯕ ꯀꯩꯅꯣ ꯇꯧꯔꯦꯕ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯁꯦ ꯂꯦꯝꯅ ꯆꯥꯛ ꯄꯤꯖꯅꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯑꯣꯟꯊꯣꯛꯅꯅꯕ ꯄꯣꯠ ꯂꯥꯕ ꯃꯣꯏꯒꯤ ꯆꯤꯡꯒꯤ IDPꯁꯦ ꯑꯗꯨ ꯃꯁꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯅ ꯀꯔꯤ ꯂꯥꯎꯇꯒꯦꯕ ꯑꯁꯤ ꯂꯥꯎꯕꯤꯌꯣꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯍꯧꯖꯤꯛ ꯌꯥꯝ ꯊꯨꯅ ꯑꯇꯣꯞꯄ ꯄꯣꯠ ꯑꯃꯀꯣ ꯑꯩꯈꯣꯏ ꯗꯤꯂꯤꯃꯤꯇꯦꯁꯟ ꯂꯥꯛꯀꯗꯧꯔꯤꯕ ꯁꯤ ꯑꯀꯥꯏꯕ ꯌꯥꯝ ꯂꯥꯛꯀꯅꯦꯕ ꯁꯤ ꯑꯗꯨꯅ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ honorable MLAꯁꯤꯡꯁꯦ they are representative of the people ꯃꯣꯏꯒꯤ ꯃꯊꯧꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯣꯁꯦ ꯐꯖꯅ ꯆꯠꯍꯟꯕꯗꯨꯅꯤ ꯀꯣ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯃꯥꯏ ꯂꯥꯛꯆꯅꯤ ꯑꯗꯨꯅ ꯐꯖꯅ ꯒꯣꯃꯦꯟꯁꯦ ꯄꯣꯄꯨꯂꯔ ꯒꯣꯃꯦꯟ ꯂꯩꯇꯦ ꯍꯥꯏꯇꯥꯔꯒꯁꯨ ꯁꯦꯗꯣ ꯒꯣꯃꯦꯟꯒꯤ ꯇꯥꯏꯞꯇ ꯑꯃ ꯊꯝꯕꯤꯌꯨ ꯑꯗꯨꯝ ꯈꯟꯅꯕꯤꯌꯨ ꯀꯩ ꯇꯧꯁꯤꯒꯦ PR ꯒꯣꯃꯦꯟ ꯂꯩꯔꯤꯉꯩꯁꯤꯗ ꯗꯤꯃꯥꯟ ꯇꯧꯕꯤꯌꯨ ꯌꯥꯝ ꯇꯣꯏꯅ ꯒꯣꯕꯔꯅꯔ ꯎꯅꯕꯤꯌꯨ ꯒꯣꯕꯔꯅꯔꯗ ꯀꯩꯗꯧꯕꯒꯤ ꯊꯝꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯩꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯒ ꯅꯪ ꯐꯠꯇꯦ ꯑꯩ ꯑꯃꯨꯛ ꯈꯣꯝꯒꯦ ꯍꯥꯏ ꯌꯥꯕ꯭ꯔꯣ ꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯤꯂꯥ ꯁꯥꯟꯅꯕꯒꯤ ꯑꯩꯅ ꯑꯃꯨꯛ ꯃꯀꯣꯛ ꯑꯣꯏ ꯃꯥꯅ ꯑꯃꯨꯛ ꯃꯀꯣꯛ ꯑꯣꯏ ꯍꯥꯏꯕ ꯃꯑꯣꯡꯗ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯁꯤꯗꯤ ꯚꯦꯔꯤ ꯁꯦꯔꯤꯌꯁ ꯃꯦꯇꯔ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯃꯦꯇꯔ ꯉꯥꯛꯇꯅꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯅꯠꯇ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯍꯣꯡꯕꯁꯨ ꯌꯥꯔꯣꯏ ꯍꯦꯛꯇ ꯀꯛꯊꯠꯄ ꯌꯥꯒꯗ꯭ꯔꯣ ꯍꯧꯖꯤꯛ ꯄꯣꯄꯨꯂꯔ ꯒꯣꯃꯦꯟ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯃꯇꯝꯕꯨ ꯑꯣꯏꯔꯤꯕ꯭ꯔꯅꯦ ꯍꯧꯖꯤꯛꯄꯣ ꯑꯗꯨ ꯃꯣꯏ ꯑꯩꯈꯣꯏꯅ ꯒꯣꯃꯦꯟ ꯁꯦꯝꯒꯦꯗꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯂꯣꯏꯅꯃꯛ ꯁꯤꯗꯤ ꯂꯣꯏ ꯌꯥꯅꯔꯦ ꯑꯩꯈꯣꯏ ꯒꯣꯃꯦꯟ ꯁꯦꯝꯒꯦꯅ ꯗꯔꯀꯥꯔ ꯁꯥꯕ ꯅꯠꯇꯦꯕ ꯑꯃꯈꯛ ꯒꯣꯃꯦꯟ ꯑꯃꯈꯛ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯦꯕ ꯄꯣꯄꯨꯂꯔ ꯒꯣꯃꯦꯟ ꯄꯨꯕꯤꯔꯛꯑꯣ MLAꯅ ꯃꯣꯏꯅ ꯑꯣꯏ ꯀꯅꯥ ꯄꯨꯔꯛꯀꯗꯣꯏꯕ ꯀꯗꯥꯏꯗꯒꯤ ꯀꯣꯜꯂ ꯄꯨꯔꯛꯀꯗꯣꯏꯕ ꯃꯣꯏꯅ ꯃꯊꯧꯅꯥ ꯂꯩꯅ ꯃꯁꯤꯡ ꯁꯨꯒꯦꯔꯥ ꯁꯨꯔꯣꯏꯔꯥ ꯑꯩ ꯑꯣꯏꯔꯒꯦ ꯑꯩ ꯅꯨꯃꯤꯠ ꯑꯁꯨꯛꯅꯤ ꯄꯤꯌꯨ ꯑꯩ ꯐ꯭ꯂꯣꯔꯗ ꯑꯩ ꯀꯩꯅꯣ ꯃꯦꯖꯣꯔꯤꯇꯤ ꯎꯠꯂꯒꯦꯅ ꯑꯗꯨꯃꯥꯏꯅ ꯎꯠꯂꯨꯗꯅ ꯑꯗꯨꯝ ꯆꯪꯉꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯃꯇꯝꯗꯤ ꯅꯠꯇꯦꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣꯗ ꯍꯧꯖꯤꯛꯇꯤ PR ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯒꯣꯃꯦꯟꯅ ꯇꯧꯕ ꯉꯝꯗꯕ ꯍꯥꯟꯅ ꯉꯝꯃꯛꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯐꯣꯔꯦꯟ ꯑꯦꯂꯤꯃꯦꯟ ꯆꯪꯉꯕꯅꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯃꯦꯟꯅ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯐꯣꯔꯦꯅꯔ ꯑꯦꯛꯁꯤꯕꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯄꯨꯡꯄꯥꯏ ꯄꯥꯏꯕ ꯌꯥꯕ꯭ꯔꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯁꯤ ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯍꯥꯏꯅꯤꯡꯕꯗꯤ ꯃꯣꯏꯅ ꯁꯤ ꯇꯧꯕ ꯃꯇꯝꯗ ꯐꯗꯤ ꯌꯥꯝ ꯐꯔꯦ ꯑꯃꯔꯣꯝꯗ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯅ ꯁꯨꯝ ꯂꯩꯔꯝꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯣ ꯏꯁꯩꯗꯣ ꯇꯥꯅꯤꯡꯒꯦꯔꯥ ꯇꯥꯅꯤꯡꯉꯣꯏꯔꯥꯈꯔ ꯉꯪꯕꯗꯤ ꯐꯔꯦ ꯀꯣ ꯑꯗꯨ ꯇꯧꯗ ꯏꯁꯩꯗꯣ ꯉꯪꯕ ꯃꯇꯝꯗ ꯑꯇꯣꯞꯄꯗ ꯊꯪꯖꯤꯟꯕꯤꯒꯅꯣ ꯃꯔꯝꯗꯣ ꯑꯇꯣꯞꯄꯗ ꯄꯤꯕꯤꯒꯅꯣꯕ ꯃꯔꯝ ꯆꯥꯕ ꯑꯃꯗ ꯄꯤꯕꯤꯌꯣꯕ ꯅꯣꯏ PRꯁꯦ ꯃꯊꯧ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯟꯒꯦ ꯍꯥꯏꯕꯤꯌꯣꯕ ꯀꯔꯤꯒꯤ CSOꯗ ꯀꯔꯤꯒꯤ ꯇꯥꯏꯅꯕꯅꯣ CSOꯅꯕꯨ ꯅꯣꯏꯒꯤꯗꯃꯛꯇ ꯄꯣꯄꯨꯂꯔ ꯒꯣꯃꯦꯟ ꯂꯥꯛꯍꯟꯕꯤꯌꯣꯅꯣ ꯀꯗꯥꯏꯗ ꯃꯨꯚꯃꯦꯟ ꯇꯧꯔꯤꯒꯦꯅꯦ ꯇꯥꯡ 3ꯒꯤ ꯃꯤꯇꯤꯡꯁꯤꯕꯨ ꯄꯣꯄꯨꯂꯔ ꯒꯣꯃꯦꯟ ꯂꯥꯛꯅꯕ ꯃꯤꯇꯤꯡꯂꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯃꯤꯇꯩꯒꯤ ꯂꯥꯏꯕꯛ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯕꯛ ꯂꯦꯞꯅꯅꯕ ꯀꯩꯅꯣ ꯑꯃ ꯂꯧꯁꯤ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯂꯧꯁꯦꯅ ꯇꯧꯕꯅꯤꯅ ꯃꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯄꯣꯠ ꯑꯃꯇꯁꯨ ꯅꯠꯇꯅ ꯑꯗꯨꯅ ꯃꯁꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯃꯤꯟꯅꯕ ꯐꯩ ꯑꯗꯨꯕꯨ ꯃꯁꯤ ꯈꯪꯅ ꯆꯥꯟꯅꯕ ꯉꯥꯛꯇꯅꯤ ꯋꯥꯔꯧꯕꯤꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯌꯥꯔꯒꯗꯤ ꯃꯗꯨꯁꯨ ꯋꯥꯔꯧꯕꯤꯒꯅꯣꯅ ꯑꯩꯅ ꯁꯤꯒꯤ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯑꯩ ꯍꯥꯏꯖꯍꯧꯒꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯔꯁꯣꯅꯦꯜ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝꯇ ꯂꯩꯖꯗꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯁꯤ ꯀꯣ ꯃꯇꯝ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯑꯒ ꯀꯣ ꯑꯩꯈꯣꯏꯁꯤ ꯀꯣ ꯁꯟꯗ꯭ꯔꯦꯝꯕꯤ ꯏꯃꯥꯗꯤ ꯉꯛ ꯌꯧꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯥꯛꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯗꯨ ꯈꯥꯡꯕ ꯉꯝꯗꯗꯅ ꯑꯩꯈꯣꯏ ꯈꯔ ꯈꯪꯖꯔꯨꯕ ꯎꯖꯔꯨꯕ ꯈꯔ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯟꯁꯤ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯑꯃ ꯑꯣꯏꯒꯦ ꯑꯣꯏꯌꯨ ꯑꯃ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯄ꯭ꯔꯤꯊꯤꯕꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯗꯧꯅꯤ ꯑꯇꯣꯞꯄ ꯑꯃꯅ ꯃꯅꯤꯄꯨꯔ ꯍꯥꯏꯁꯤꯗ ꯍꯤꯡꯃꯤꯟꯅꯔꯗꯧꯅꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯇꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯇꯣꯛꯄꯤꯌꯨ ꯀꯣ ꯂꯝ ꯍꯦꯟꯕꯒꯤ ꯋꯥꯈꯜꯁꯨ ꯊꯥꯗꯣꯛꯄꯤꯌꯨ ꯀꯣ ꯑꯗꯨꯒ ꯒꯣꯔꯃꯦꯟꯅꯁꯨ ꯂꯝ ꯍꯦꯜꯂꯤꯕ ꯃꯤꯁꯤꯡꯁꯦ ꯃꯁꯛ ꯈꯪꯅ ꯀꯩꯁꯨꯝꯁꯪ ꯍꯥꯏꯕꯁꯦ ꯂꯝ ꯍꯦꯟꯕ ꯃꯤ ꯊꯝꯅꯅꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯁꯦ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗꯧꯅ ꯂꯧꯔꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯇꯝ ꯈꯔ ꯒꯣꯔꯃꯦꯟꯅ ꯃꯇꯝ ꯆꯥꯅ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯒꯤ ꯃꯦꯆꯤꯟ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯑꯀꯥꯏꯕ ꯄꯤꯔꯣꯏ ꯍꯥꯏꯗꯅ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯁꯨꯅꯤ ꯑꯗꯨꯗ ꯁꯨ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯔꯤ ꯑꯃ ꯄꯤꯌꯨ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯀꯟꯇ꯭ꯔꯤ ꯑꯃ ꯄꯤꯌꯨ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯤꯅꯝꯕ ꯍꯥꯏꯕꯗꯨ ꯊꯣꯛꯀꯅꯤ ꯃꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕꯤꯌꯨ
प्रजा है प्रजानी प्रजा सिदी प्रजा मीगी प्रजा है लेते सूमायना हाजनिंगे अखोई इलेक्टेड अखोई मेंबर सिंसे मखोई पावर सिदी तोंगानबमनी जुरिडिक्शन तोंगानबमनी फजना सिजन हनिंगे पीआर ना करी लम हेनगदोनो मोइनबो लेपग लेरिंगदा करीगी नोइना पीआर लाखरगा ngasiबोक्ता तांग निपानदनीने मोइना केनो हाइबदो सिदिगिदि यारोइदो ngasiबोक्ता फागी तालिजे करीगी नोइना चलगा मुतुंदे हाबियुदना आई मसिदंग हारे ओजरा Okay, thank you very much.